आकाशवाणी इम्फाल ngangom kiran pau pajari ahan badamar weba pau Manipur khwaidigi masing yamna ngasi nomkhakta mioi chamri kuntaruk COVID-19 positive oire Shiksha Mantri Sorok Khaibum Rajan na hairi sarkar ge school sing phagan handuna angang sing bu sarkar ge school sing da tamhanning na bahonari Bihar Vidhan Sabha Mikhal Gani Shubut Tangka ki mirapche sing scrutiny ngasi pangthokre mirapche lokthok pagaro ibn mitning thokawani Assam da chana kanglon amagi makha da mahi loishang sing engineering college sing mathang thagi ani dagi hangdok lagani amasung COVID-19 laichet lanthengna bada bhar na chugo pandup ama yobung amduna tha ama makhai gi manung da active case lak nipan gi makha da leire Laibak asina malam laishat oiriba COVID-19 gi mayokta punna amatu aina lanthengnari miyamna sakhang naraba miyoi kayana su lanthenga sida mai pakna nabagi damak Akashwani Imphal gi ipau gi kuthangda mipum khudimangna araiba thawong ahum face mask uppa amaga thut taruk lapna na leibinaba maimit amadi khut sa toina hamdoktuna taru tanana thamna naba appeal tawnarakli Manipuri film gi sangnarabi actress Devita Urik ahibamna laishat asidagi ngaktu nabagi matangda asumna phongdokli Ai Devita Urik Ahibam Miyambu Kurumjari COVID-19 gi laichat sandokpa hingalakliba asigi yenglaga aikhoi khudimakna virus asidagi ngakthoknaba tangai fadaba niyam ahum ngakna satminasi niyam sing adudi nyamdagi mapal hek thorokpaga face mask upiba ni amaga amagi marakta fit taruki social distancing thambiba amasung sapon amadi hand wash sizinaduna khutsa sengna hamdokpa kawrisi Vaccine puthoktriba phawbadi vaccine ba haibasina khwaidagi faraba hidakni aduna mayam punna vaccine minarasi miyambu amuka hanna khurumjari Hauzik mapung aiba pau Manipur da hokle upung kunmari ta khwaidagi masing yamna mio samri kuntaruk COVID-19 positive oiba thengnaki masigi manung da misam samri tara taruga masung Central Armed Police Force ki mioi tara yauri Rajya COVID-19 Command Control Room nanga sinamidawaram thokpa serol amagi matung inna positive oiba mio singadu Imphal West jila dagi chamu marifu mathoi Imphal East jila dagi chamu kunmari Tamenglong dagi kuntaruk Thobal dagi kunmari Bishnupur jila dagi tara manga yauri Hauke upung kunmari asida Imphal East dagi nupa ama amasung Sandal jila dagi nupi ama laikhidabagalana laichat asidagi sibamigi masing sama tara mathoi shure Rajya asida hauzik COVID-19 ga punwa case Lising taramanga shamani fumathoi shure masigi manungda active case na lising ahum saunga marputaret ni ngasi miyoi chama marputarat nipan naw faduna discharge tokhibaglana na hauzik phawbuda naw phakhiba migi masing lising taramathoi samri ni fuhumdai shure naba pharakpagi sangna sada homputra manga dasmik manga taret ni hauzik rajya sida home isolation toba active case sahum marfunipan lairi apun home isolation gi case Lising ama chama kunthram dagi manung da chatret ni phuma discharge tokre amaranda ngasi nungthil Churasanpur jila da COVID-19 na mioi ani laikhidre hairi aikhoge Churasanpur paumi Francis Songatena jila ru chief medical officer gi pau paladuna hai mioi ani adu ngasi nungthil laikhidabani mioi ani asi tharaga rajya sida haujuk phawbuda laisit asidagi sibami gi masing sama tarahumdai shuragani COVID-19 ke protocol amasung laisit asibu miyam da bhap tahanana campaign amangasi Imphal West District Police na pangtokre Manipur Security Service Red Cross Society amasung Thamiban gi containment zone da leiriba Lanai Club single loinana pangthokhiba rally adu Lamphel Sana Kaitel Rims Road Nagamapan Khuyathong amasung Uripok na singopam sing sathaki Khongchet adda Imphal West KSP yauna makok thongwa official sing sarukyaki Khongchet adu gi sarugama oina poster campaign amasu mark sing yanthokhi Manipur COVID-19 guidelines sing ngaktuna satpa miyam tinwapam no marks uptaba social distancing ngaktaba masung miyam tinwapam da loktin sitpa miyo sing gi mathakta rajya police na phagat paleptri ngasi miyoi changwa yankhai mathoi phabuglen na makhoi diglu lising marputra humdoi sahum mudra fine oina khongwatke Pradhan Mantri Narendra Modi na lebak asigi miyam COVID-19 dagi ngaktung na ba hawdokki bajana andolon campaign Manipur su makhung kyar paksana pangthoknari Rajya Police na tuan opong kaya COVID-19 naging atong nanaba tangay fadapsa na kawang sing miyam da kang nanamba torong kaya sili. Amaram da
masak nairba mi kenasu laina astagi mi amungak tungna masana kanglon singak na ba apil tongrakli Lok Sabha MP Dr. R.K. Ranjanna Jana Andolon campaign की matangda asum hai भारत की प्रधानमंत्री श्री नरेंद्र मोदी जी ने अक्टूबर की 5 सगोल से नुमिता जन आंदोलन कैंपेन होगोखरे जन आंदोलन कैंपेन असी कैसुनाते हुजिक थेंगनरिबा कोविड-19 की पेंडेमिक असी इसा इसाबु माखौनब तौबनी हुजिक फावदा कोविड-19 की वैक्सीन अमक फावबा मपुं फाना पुथोक्री अदुना पुथोक्री फावगी मरक असिदा ख्वाइदगी फबा पाम्बै इसा इसाबु माखौचनबती खुतोयना हांबा हैंड सैनिटाइजर सिनबा फेस मास्क उपा सोशल डिस्टेंसिंग सरकार पीरिबा 6 फीट की अरापता लेबीबा मरम लेतना लमजाउ स्वरूप कोईदबा मी पुंदबा याम तिनबा मफमदा रोक तिन पानक वदांग सिंह ओथोक्पिदबा तिन सिद्धिदबा हाइब्र सिंह सिंहसे अखोई इसा इसाना देवक मचा ताबा मियोई अमोना मसिंगा मिनरबदा कोविड-19 सिदी इराय लाइना थेंगबु ngambani Manipurda mahusagi sanabi matungi nanga simerat sauren hobugi thorom pangthokli kumayasina lakpada Rajyapal Dr. Nazma Heptullah Mukhyamantri Nongthomam Biren Singh yauna dusingba kayana Rajya Sigi miyamda yafi paujal pirakli mahaki paujal da Rajyapal Dr. Nazma Heptullah na hai sahisa kayagi mamangdagi kumayasina Rajya Sigi miyamgi amatu oiba masung apunba saktangi khudam oiduna lakli Paujala mada Mukhyamantri N. Biren Singh na hai kumayasina Rajya Sigi kaung pumnamak ki marakta amatu oibagi wakalon masung masin manau oibagi mari yokatuna amadi chachin handuna hena nungsi sanaba santi leiba nungai yaipu Manipur ma purakpo oirasanu mahaki paujal da Rajya Shiksha Mantri S. Rajan na hai kumayasina lakpada masagi ta khanba miyoi singna sing tongi marakta khaibung tana hanna basinba aranba thong singna thaiduna Rajya Sigi kaung khurima ki marakta nungsi sanaba amatu oiba masung santi purakpo oirasanu Mahaki paujal amada Lok Sabha MP Dr. R.K. Ranjanna hai mera sauren hoba kumai lakpana Rajya Sida leiriba mipum khudimak nungsi sana namasung amatta oibagi wakalon hena fasil halasi kumayasina achumana aranbabu maitiyo pi habidu takli Shiksha Mantri Sorokhaibum Rajan hairi Rajya Sigi sarkar gi school singi fium phagat hana nabakan honari Rajya ki University and Higher Education Department na ngasi Imphal gi Manipur College ta pangthokpa mahakpu opagi thorom da mantri na hai sarkar gi school sing infrastructure sing sambatuna mama mapa sing makhoi gi masa singbo sarkar gi school da tamhaning namba kan honari sarkar gi school sing da headmaster oriba sing na oja sing ning thina senaduna mahi tambina ba thorang lokatle masina sel yamna sangna private school da mahi tamnura gangamlak tabadagi angang sing bo larik tamba tokpadagi kan mangam nagani Thormadu da Manipur Vidhan Sabha ki Adhyaksha Yumnaung Khyamsan su saruk kyake Taviriba Pawasi Akaswani Imphal lagini Bihar Vidhan Sabha Mikhal gani sibat tanka ki mirap siya sing scrutiny hojik chathari tanka asida Vidhan Sabha Kendra Marputra Marigi Mikhal Mathang thagi ahum da pangthokani mirap siya lokthok pigaro ibnamit na ningthokaba namitni Mara asida ahan mama sungani sibat tanka ki bot khom gi thabak kham thengna kalle BJP masung JDU gi lusing basingna NDA gi mirap sing bo sawat laduna ton ofum sing pangthokpa Mikhal gi rally sing da wangang ki Assam da leiba mahiloi sing matang thagi ani dagi amu han hangdok lagani Twitter da thagat po warola mada Assam gi Haksal Mantri Himanta Biswa Sarman hai elementary masung secondary amadi higher education gi thak sing da leiba mahiloi sing hangdok matamda COVID-19 dagi ngak tungna ba sarkar na piriba Haksal masung section na bagi thorang sing ngak sarkadabani Rajya Shiksha Vibhag na thokpa elementary amasung secondary thaki mahiroi singi guideline gi matung ina school singda class 6 tagi 12 fawbat November ani dagi class horgani atai class singna makhata hukuma ma thoktre fawba haukiroi hairi Manipur Vidhan Sabha ki marak Mikhal gi damak Congress ki mirap oigeda basingi minglaw thokle AICC ki General Secretary Mukul Wasnik na thokpa cherola magi matung ina marak Mikhal sida wangoi Vidhan Sabha kendra gi oina Sri Salam Joy Singh Congress ki mirap oigani Lilong Vidhan Sabha Kendra dana Mohammed Azizul Haq Khan Wangjing Tenthada Sri Moirangtim Hemantu Singh amasung Saitu Vidhan Sabha Kendra da Lamtin Thang Haukip nei Kunmapun Suba World Mental Health Day gi thorongwasi Porompat Leiba Panchayat Bhavan na pangtokre District Health Society District Mental Health Program Imphal East na sinna pangtokki ba thoromadu da akhang ahi kayana wangang ki Kongmamaru Singh saruk singda uyan tupa masung popi pambi paksana thabagi thabak sathari hari masigi matangda mari lenaba authority nami yang changbinaba khundrakpum kendra youth organization na fongdorakli BDF singna duty tawa matamda makoina seliba uniform singadu BDF thaba tupi madi soldier based chatpi haina
All Manipur BDF Welfare Association Hairi Sahigi Oina BDF Singi Fangpom Toku Polam Sing Matam Sana Yantok Pinanabasu Association Sina Sarkar ki Puning Sing Selectly Assam Rifles ki None Battalion Sindunanga Sinone Jilagi Lamdang Maida Kendra Sarkar ki Tuan Tonu Skim Sing Matangda Miyamu Bab Tahan Bagi Thoroma Pang Tokre Thoromaduda Wangang Kibasina Janadhan Yojana Atal Pension Yojana Ujwala Yojana PM Kisan Amasung Atma Nirbhar Bharat Abhiyan Singbagi Matangda Wangang Ki Thoromadu Lamdamudugi Kunja Singna Sarkyaki Biramangal College Students Union Sinduna Ngasi All Manipur Inter College Online Debating Competition Fang Tokre Online Debating Competition Adu College Principal Dr. A. Surenjit Singh Haudoki Manipur COVID-19 Paksana Sandorli Vasigi Responsibility Langak Pufam Tokti Habo Hiram the Pangtokiba Competition Adu Ahanumana DM College of Arts Ki Singam Purnima Chanuna Tare Hiang Thang Lairambiki Kubam da Pangtokpa Sardia Durga Puja Ngasidagi Horaga Thasi Kundru Pausatagani Hari Hiang Thang Lairambi Development Seva Committee in the Tokpa Cherolaman High COVID-19 Gelishat Level Maram na Kumsi Sahio and Miam Tin Toktuna Tangai Fadabat Lagi Thorum the Pangtok Lagani Thobal District Police Commander Sung Thobal Police Captain Makang Bumanga Sayuk Pungmari Makai Degi Pung Taret Makai Fawba Thobal Ningoma Mayalikai the question the Tivamaki Tokchatake Adubu Mipami Pungi Powdelate Adu Moinamak Tivamaki Tabaka double barren Nongi Manga Masung Pistolama Lokat Ki Hari Kaksing Jilagi Mapung Kiada Label from Singda Wahik Nalanda Namahi Marong Pax and Mangale Hiramasta Manipur Sarkanami Yang Changbiduna Wahik na Son Liba Asi Matokaram Nangakto Kadagi Habidi Matanga Miamubab Tahana Namatorum Sing Pangto Pinaba Kaksing Kunai Shakut Naba Lupna Sarkagi Puning Sing Selectly Lifesaver Manipur Nangasin National Voluntary Blood Donation Namit Kamari Lenana Rims Blood Bank Lanfelda Sevola Machumna Satagadaba Idan Tawi Thorum Haukre Mitei Lining Inatpo Hingat Hanbada Chobu Todang Lobiram Bomasung Miabu Kunagi Yaifanabu Honaramba Padmasri Yamadi National Awardee Child Welfare Ayakpam Tomba Mitei Hoki was Sawal Senamita Masagi Mayum de Laikidre Mahana Laikidabada Nainasan Club Terra Lokrakpum Laikai Infalna Amasung Aina Tinkrabala Lop Pripakna Awa Pondorakli Akaswani Infalagi Pau Tabiri COVID Laishat Lantina with the Baranatsu Pandu Ama Yobangamle Tha Ama Makai Gi Matunda Laibak Asida Active Case Ki Masing Lak Nipan Gi Makadhan Thare Laibak Asida Hosik Upon the Positive Case Lak Manga Lissing Marputra Manga Subna Marputare Talaire Masi upon the Positive Case Ki Sada Tara Dasmik Taret Shino Kaptani However, September Mada Active Case Ki Masing Lak Nipan Gi Makadalaiki Laibak Asida Hosik Now Farpakisang So Hengalutuna Sada Marputare Dasmik Taret Nipan Jaure Namit Kuring COVID na Migi Masing Fagalak Pagalana Active Case Ka Recovery Gi Markta Laira Makiana Hengalakli Hauki Pung Kunmarida Mui Lissing Homputara Sanipan Tara Taruk Now Faduna Discharge Taukiaduga Anawo Case Lissing Hompanitoy Sani Taranitoy Tenaki Leva Asida Hosik Sibagi Sang Sada Amadasmik Manga Anida Lady Nagaland ngasi nauna me mariputara mari COVID-19 positive oiba thengnare makosing adugi manungda Dimapur dagi yangkai manga masung Kohima dagi kulhumdo yauri ngasi me kuntra naw phadun discharge tawkre rajadu da hojik apunba positive case listen taret chatruk mari sure masigi manung active case na listen masamri computeruk ni me listen taruk subna yangkai mathoi naw phadun discharge tawkre masung me taret laikhidre Tripurada Hosik Pawada Positive Ivapunba Masing Lissing Kumapan Sahum Kunmari Shure Masig Manungda Me Lissing Kuntarok Sumna Taranitoy Nava Paduna Discharge Tawkre Loishilakpada COVID-19 Daging Atung Nanawa First Marks Opa Putaruk Lapna Laiba Kutsamadi Maimit Taru Tanana Tamba Haiba Achamatong Ohumasi Ngak Nasapinawa Amuhananing Singjari Aroibada Maruyo Pau Amuhanna Manipur da khwaidigi masing yamnga si nomakakta da me samri kuntar COVID-19 positive oiba thengnare Shiksha Mantri Sorokhaibum Rajan Hairi Sarkar ge school sing fagat anduna angang sing bu sarkar ge school sing da tamhanning na naba honari Bihar Vidhan Sabha Mikal Gani Subut Tanka ki mirapse sing scrutiny nga si pang tokre mirapse loktok pagaro oiba namit ning thawkabani Assam da sana Kanglon amagi makada mahiloisang sing engineering college sing mathang thagi ani dagi hangdok lagani amasung COVID laishit launching na Bharat na chugo pandup amayobung amduna tha ama makhai gi manung da active case lak nipan gi makada leire pauloi jare